Kumpuraba Ngamkheigi wathok lengakna thubada loishilo legang dispute Leitaba border gi mafam sing fencing khagani haibadi yai adubo border sida karamba mafamna dispute leiba karambadana leitriba haibadu miyamda nakai Sengna Khanghallu haina United Committee Manipur UCM na lengakta taksalakle Palace compound Leiba Manipur State Film Development Society MFSDS tangasi pangthokiba UCM gi kunithoi rak suba foundation de gi thoromda wangang laduna committee gi president Joy Chandra Konthosam na hai State asigi border ki matangda mamutana khangba state asigi mihut amana external affairs ke MOS oiribane tangna fangba tanja se lengak amade MOS na manghan bigano state amadi center da BJP gi lengak leirabanina amadi state asigi border expert amana external affairs ke MOS oirabanina lengak na kumpuraba border dispute ki warishan athubada loishilakani thajai kilometer chahumga maudrani pan sangba border gi saruk singh hauzek chayat nandun lady Lengana chaye nadaba mafam sing fencing khagani habidi akai bilate adubo karamba border gi mafam na chayet naba karamba na chayet nadaba haibadu miyamda sengna khanganbiu border fencing tawbada thingba late adubo aikoi gi ipai puna thamlamba lam mayek sengna khanglaga ngamkhai sambal khasi haibani ipai puna thamlamba lam ngak pa haibasi aikoi khudingi thaudangni aikoi na ngak kadabani aikoi gi lam manglaga border fencing tawbadi yaroi Loinana state ki manung hansinba mafam singda UCM na lenga ki loisang singa tanaduna tongan ba tengbang kaya pangki ba leptri awaba taraba manung hansinba mafam singda laiba khunja singi awaba sing UCM na lenga ki loisang singa tanaduna tengkhang kaya da kokhan ki ba laikre UCM na chatarakpa I gi khongul liba gi khongchat makha tanadu mak chataki gane amarom da lenga na changsaliba war on drugs UCM na sagotle adumakpu nongma kangdana Fariba yamlaba drug sing asigi mapu khangduk tuna chairak pibiu drug lalonbada security personnel fawa yarak pasilai bakti bane makoi bo hakpa chairak pigada bane UCM amadi Manipur miyam na Manipur gyapun bagi saktam gidamak ngasi so khongfam lengdana lepli haiki Karamba mafamna dispute area no karamba mafamna dispute area nati haibise masi lengang na miyam da khangal matungda madu khabi wabo madu aikoi khabada kaisu thingdeba dispute area natabada khabada aikoi athingba leite maram aduna dispute area dadi aikoi madu khabi yaroi aduga dispute area amasung area nati haibise miyam da lengang na khangal matungda madu thabuk oino onthokpiu haiba aduni aduga aikoi hantak aikoi na sangsel lagliba khongjang asigi makha tarakpada aikoi gi central gi team amakak laaga hairiba 79 digina IT ga 1 bo yengame habse aikoi pau phangi tasengna aikoi thagat ningai woi aikoi athu matamda waroisan pubiro kariguma waroisan poraktragadi aikoi khongthang haloi aikoi iramdam gi damakta aikoi ngamkhai gi damakta aikoi thawai fawu thaba ngami habdo ngasi su lepi habdo miyam da thamjari